BS6 update tabiriba amadi yengbiriba khwai khudingmakpu taramna okchari ngasisu BS6 update na miyamgidamak puduna lakchari India gi toan ba mafam singda thokpa crime ga mari lenaba thodok wathok singi khwaidigi anauba update khara miyamda ngasi puduna lakchari Pakhang leisabi oiringegi nuksinabada Nupana nupi nuksiba nupina nupa nuksiba haibasi taibang panba asida mamangegi matamdagi hauna chatnaduna adumak laknaba amani adubu nupana nupa nuksiba nupa amabu mahaki punsi khongloi oige haiduna khanduna nuksiba haiba asimadi malem asida pakna thoktaba thodok amani hairiba thodok asi handak Uttar Pradesh ki Muzaffarnagar da hairiba thodok asimak thoki nupa amana mahakna nungsijariba nupa asibu punsi khongloi oiba yanabagidamak mahakna doctor singa lautunaraba matungda nupa asigi private part asi lauthoklaga nupi olhankibagi thodokni hairiba thodok asi Uttar Pradesh ki district ama oiriba Muzaffarnagar gi Mana Super Police Station konba jagada thokiba thodokni thodok asida victim oiriba mujahidna wakalakpagi matung inna Om Prakash hairiba thodok asida chenariba miyai asina mahakpu yamna nungsi jarami amadi ngasidagi sahi ani muki mamangdagi hauna Om Prakashna mujahidta nungsi hainasu phongdokhi adum oinamak mujahidna mahaki wakhalda asigumba yamna khudong thiningai oiba thodok asi mahaki punsida thengnarakani haibadi thajaba leikide victim asina makata na phongdorakpada Om Prakash na mangonda nungsi haina phongdokraba matungdagi mangonda kihenba amadi phattaba thabak singbu taunanabagidamak mujahid ki maphamda Om Prakash na honarakhi adum oinamak mujahid na hanjin laithoknaba hotnakhi Masigi matung tarakpadadi Om Prakash na mujahidpu hatkani haiduna mangonda kihenbagi thabak sing chathaba horaki amadi Om Prakash na mujahid chathariba yamna tahoidaba lichasing asi mujahidna Om Prakash pu kibana maram oiraga ngasi phawbada kanamatada haidoktana lakhibani masigi makha tarakpada Om Prakash na haukiba jungi tang ahumda Muzaffarnagar da leiba hospital amada mujahid pulamjingduna hospital asida puduna lakhi masigi matungda mujahid ki ayaba yaudana doctor singh asina Om Prakash ka lautunaraba matungda mujahid pu gyan tahankhide masigi matungda doctor singh na surgery tawraba matungda mujahid ki private part adu kakthakhi amasung mujahid ki gender hongdokhi Private part adu lokthokraba matungdagi mujahid nupadagi nupi onkhi amadi hairiba thodok-sing asi mahakna gyan tarakpa matamda thengnakhibani amadi mahakna gyan tarakpaga Om Prakash na mangonda haujikti nahak nupi oire aikoi ani luhonglasi haiduna mahakna hek gyan tarakpa mikupta Om Prakash na wafam asi mujahidda phongdokhi yamna nungaitaba thong asi mujahid ki mafamda Om Prakash amadi doctor singna loktu naraga chathakraba matungda thodok sing asigi pausing yamna thuna miyamgi mafamda yaurakhi miyamna thokriba thodok sing adugi matangda hospital gi mathakta yamna kanba ihoksing sangsilakhi maru oina Bharatiya Kisan Union gi workers singna hospital asigi mapanda akanba protest sing chathaki loinana Om Prakash amadi thodok asida chenariba doctor singi mathakta ain gi oiba thabak sing lokhatkadabani haiduna mari lenaba singi mafamda akanba demand sing tawki thokriba thodok sing asigi matangda police na case ama lokatuna Om Prakash amadi hospital asida leriba doctor singi mathakta investigation chathaba hauki doctor singna phongdorakpada mujahid ki private part lokthoknabagi chathakiba surgery asida logi oiba thabak khudimak ngakna chatkhi haiduna phongdorakli lo kaiba amata tawkhide haiduna police singda phongdokhi surgery asigi mamangda doctor singna mujahid ki ayaba lawki masida natana mujahid ki maphamda
साइकोलॉजिस्ट अनीना मुजाहिद की मफमदा काउंसलिंग सु पिहनखी अमदी सर्जरी असी चथद्रिंगेगी ममांगदा मुजाहिद की मफमदगी सर्जरी असी चथब यारे हाइबगी अईब चेरोल अमसु इनखी मसिद नतना महाकना सर्जरी असी पांगथोकप मतमदा अयाब पीरे हाइबगी वीडियो रिकॉर्डिंग सिंगसु लहोखी हाइदुना फोंदोरखी थौदोक असिदा चेनरिबा ओम प्रकाश अमदी हॉस्पिटल के डॉक्टर सिंगना फोंदोरकपदा मुजाहिदना सर्जरी असी पांगथोक्रबा मतुंगदा महाकी वाफमदा अहोंगबा असी लाखिबनी हाइरी अदुम ओइनमक पुलिसना थोक्रिबा थौदोकसिंग असिगी मतांगदा यामना खुपना थिजिल्ली अमदी इन्वेस्टिगेशन असी मपुंग फाना लोरबा मतुंगदा चथकिबा थौंगसिंग असिगी अचुंबना कनानो अरानबना कनानो हाइबदु सोयदनमकी खंगबा ngamlagani इन्वेस्टिगेशन असी मपुंग फाना चथरबा मतुंगदा मुजाहिद की मफमदा ओम प्रकाश अमदी डॉक्टर सिंगना मुजाहिद की अयाबा याउदना थौंगसिंग असी चथखिब्रा अमदी मुजाहिदना सर्जरी की ममांगदा वाफम असी याथोकलबा मतुंगदा कोना थंगदा महांगना थौंग असी यानिंगदबा वाफम फोंदोरखिब्रा हाइबा अदु पुलिस सिंगी इन्वेस्टिगेशन मपुंग फाना चथरबा मतुंगदा थौंग असी कनाना लाली नत्रगना चुम्मी हाइबदु सोयदनमकी खंगबा ngamlagani यामना अंगंगपा पोकपा थौदोक अमदा महाकी मपुरोइबना कोल पाहौदे हाइबगिदमक नुपी अमना मपुरोइबगी मकोक चेकना सुदुना थुगाइख्रे हाइरिबा थौदोक असी यूपीगी रामपुर हाइरिबा मफम असिदा थोखिबा थौदोकनी नुमित असी नुपा असिना महाकी मसम अदु कक्ननबगिदमक हजाम अमदा लाखी अमदी महाकना सम कक्लिंगेगी तंजा अदुदा महाकी मयुमदगी नुपी असिना कोल हंजिन हंजिन तौरखी अदुम ओइनमक नुपा असिना सम कक्पा अदुना मरम ओइरगा फोल अदु रिसीव तौखिदे मदुगी मतुंगदा सम कक्पा लोरबा मतुंगदा थुना यांगना नुपा असि मयुमदा हलखी महाकना मयुम हेक यौरकपा मतमददी नुपी असिगा महाका यामना कन्ना खनरखी मदुगी मतुंगदा नुपी असिना महाकी मपुरोइबगी मकोकता चेकना थोमखी चेकना थोमबा अदुना मरम ओइरगा मपुरोइबा असि यामना थीना सोखी अमदी थोक्रिबा थौदोकसिंग असिगी मतांगदा नुपा असिना मनाक नकपा पुलिस स्टेशनदा चतुना केस अमा महाकी नुपीगी मथक्ता फाइल तौखी अमदी थौदो असिगी मतांगदा पुलिसना थिजिनबगी थबकसु चथबा हौख्रे BS6 अपडेट चैनल असिदगी मियामना इंडिया के अमदी मालिंग तोंगान तोंगानबा मफम सिंगदा थोकपा थौदो वाथुक सिंगी अपडेट के दमक मियामना चैनल असिबु लाइक कमेंट सब्सक्राइब तौबिरमु।